Imphal City ge koibada mi ka hena chinbagi phibam ama leirakliba asi hantahange hairabadi public transport system ningthina thambatai lambi gi junction sing ningthina manage toba changi amadi khwairamban kaithel ge koibada leiriba wholesale dukan sing atopa mafam da hongdokhan batangai fade haina hanagi chief town planner Nepram Git Kumarna TOMTV da phongdorakli Wafam asi Manipur Press Club da pangthokpa thoram ama yawba lakpada mahakna phongdokhibani Hauzik Imphal gi koibada mi ka hena chinbadagi miyamna thengnariba khudongchadaba sing asigi matangda TOMTV ga khanana unaba amada Nepram Git Kumarna hai Imphal City gi koibada mi ka hena chilakliba asigi maram yamna lei adubu magi mityengdade mi ka hena chilakliba si lambi gi junction sing da bottleneck oiba public transport system leitaba amadi city asigi mayolda ka hena mi punnabagi maram leirakpa sinani khali Aikoigi city manungda leiriba lambi sing asi India gi atei city singda leiriba lambi singa yengnabada adumak manaba oi mi ka hena chiliba si lambi gi junction singda bottleneck thokpa asina achoba maram amu oheli maram aduna lambi gi junction sing asi ningtina manage toba changi nakal amaramda Imphal City mayolda leiriba wholesale gi dukan sing asi atopa mafam chaba ama yenglaga hongdokhanba mathautai City gi mayolda leiriba school college amadi tongan beloisang sing asi atopa mafamda hongdokhanbagi tangai fadaba lei haina mahakna makata ki Imphal the public transport leitabasina maram oraga gari macha masing yam hengalakpa akoi Imphal gi lambi sing si atai lam singa atai sawar sing yengnabada yam pikpa lambi imta natte aina khanjabada cham matakta leiba lambi ngaktani sida chillibasi Number 1 factor, the bottlenecks. Number 2, the public transport like taba. Number 3, the decentralized the big chaw meme tari. Kogi bazar manung the lady bazar your chabi dona. Loy jingle jingle your chabi si matau handan badarka way. Adana bazar manung the lady ba wholesale activities in say move out of the car way bazari panda. So that what say yam chow na learning agati. Mapandegi lagi naba Imphal manung chang traffic naba and Imphal ki traffic problems is basically wholesale activities handon ba school college but Imphal mayai the late long to pa public transport introduced to ba junction improvement plan to ba factor home bari sin nai Imphal ki congestion che dum handan mangam ne ai ga chet patha jam Imphal City gi matang da paikaliba master plan gi matang da hangba wahang gi paukum piraduna mahangna makata na hai Town Planning Department Assembly ba Master Plan asidi City asigi future projects ani Master Plan adu ningtina implement tawdrabadi Master Plan sembagi kana balairoi Town Planning Department ki di Master Plan semba khaktani Plan adu implement tawgadawribadi Planning and Development Agency amadi Municipal Council ni maramaduna matamga chunaba city ama ohenge hairabadi Town Planning Department na semlakliba Master Plan adu authority de implement tawbachangi haina mahangna makata ki Organic ni pai hai Imphal si organic growth ni hai yes organic growth hoiraga su matam na taw sathrami activity kharab samna harbada assembly hongdokhiba high court hongdokhiba secretariat hongdokhiba se am chumbas khongtang ni masi Imphal di congestion yam chaw mateng pangini similarly assembly hongdokre secretariat hongdoi buildings da top office tam tamdalagadi madu blunder hoitoina aduna sigi khudong saba loraga le hangori mafam si kari karamba public purpose sinagadage to munna khanaba mathok tai Imphal manung sinba handan ge haragadi governor banglo lothok pai ke shu thoi tam changani adui mohutpudi MLA quarter le rim che mantri quarter le lothok padaka hoi bank move out to padaka hoi school move out to padaka hoi atu da to da chawga kan ne khali masdi political will darka hoi en khali